Union Home Minister na status tigi highway sing da apan bayaw da na miyam chatlalu hai na pi ki bayathang cookie sing na in khidre akan bumong da gadi chatpat thingba tan khaiba da na ha amalai khidre yangkhai rom na aso apan nangkhre Fox nuluching duna sanapati fawba chatkani haina khongsan kiba peace rally stekmai pangal dawi dage makha tana chalhan khidre Central Government amadi Governor gi maithi bani haina Fox na fongdokre Manipur da ihan hanbo oina American Oncology Institute Imphal da bone marrow transplant unit hangdokre lupa lakh 8 tagina nipan fawbagi manung da transplant ki khudong chaba phanglagani hairi Amasong Malem Pumbada International Women's Day pangthok na bagum state asida su tonga-tongan ba tim da pangthok na kre nupi sing punsin duna lamdam asibu chawkhat mai kai da changsin mina ba mathau tai hairi Ma'am Bakrumzari. Adom niyang video was impact news ni. Hauzi pungja se fawbugi mareba pausing miyam dipizari. Union Home Minister Amit Sahana state sigi highway sing da apan ba yawdana miyam bu chalhalu haina piki ba yathang cookie sing na in khidre. Security ngaktuna National Highway number 2 Imphal Dimapur lambi da Manipur State Transport ki bus yawna gari sing chatpada cookie sing na kangpokpi da lambi thingduna chalhan khidre. Rapid Action Force na sizinaba mini bus mai thakre. Athing ba pirakpa cookie singi irang kansilakpadagi security force na irang hauriba singbu tan khaibada amasire yangkhai rom na asok apan nangkhre Central Government na lokhalakliba khongthang asigi sarugamo oina ngasi ayuk anganbadagi hauna masing yamlaba Central Force sing na ningthi na ngak senduna Imphal International Airport tagi bus amasung helicopter service lam thakibani Masigi manung channa Imphal dagi kangpokpi fauraga Sanapati yoba Senapati dagi kangpokpi Pauraklaga Imphal yorakadaba Imphal dagi Bisnupur Pauraga Jirachanpur yoba aduda Jirachanpur dagi Bisnupur Pauraklaba Imphal yorakadaba bus sing lamthakhi adubu hariba road sing asigi manung da hawziki oina Imphal dagi kangpokpi Pauraga Sanapati yobagi lambi da irang thokpa natana atai road sing dadi irang thokpagi paw leitri maruena Sanapati Yo kigadaba bus amadi atai gari singi khongchat mapung phadanaba kugi sing nangasi ayu angan badagi hauna thokna raktuna modbong gampify amadi proper kangpokpi da lambi thingki madugi mathakta lambi da gari chatpa yadanaba nung uwa paisinba amadi tire mai thaduna thamki adubu lambi chatpada apanba pidanabani haiduna kangpokpi gi tongan ba area singda masing yamlaba security force sing lairabasu kuki nupa nupi singna Chingthak National Highway the Nungjaw Fawba Thadaduna Gari Chatpa Yadanaba Honaki Kainathangda Security Force Singna Gari Chathok Chasin Tobada Athingba Piba Cookie Sing would Taknaba tear gas cell Amadi life round Kaya Kapada Naha Amanongway Maruna Panduna Lake the Bagaluina na Irang Hoba Yangkai Rom Aso Apan Nang Badagi Manak Nakpa Lying Sang Sing the Pukatuna Laikanaki Lake Drabanaha Adu Lalgau Thang Sing Sit Kawi Nongmay maruna panbadagi laikanaba nangdringay da laikidabani hairi. Amaram the security force na lambi thingdanaba akanba action lokhacharabasu kuki sing na hingsagi thogdok chathaduna security force na tongba minibus fawba mai thaki. Union Home Minister na Manipur da paikhatliba free movement ge thaurang Churachanpur da su mai pakhidre lengak na sillaga akan ba security na ngak selabasu district asidagi supnage bus amaga security personnel ohum ga yorakhi hairi Maroina free movement gi khongchat mapung phana na Babisnupur amasung Churachanpur district lona bada leidiba Kangwai area da masing yamlaba security force singna ngak senbagi mami takhi adubu passenger yaudana Manipur State Transport ki bus amakhak security personnel ahum tongduna Churachanpur SP office ta nongthilpung amarom tabada thongki tungda soi angam yaudana bus adu Imphal tamna hanki hairi
Technopol district sumasing yamlaba kuki furuf ki nupi singna National Highway number 102 Imphal More lambi thingzinbagi khongjang chathakre khongjang asi ngasidagi National Highway sing hangdoktuna chathok chasin tawbada athingba amata leiraroi haina lauthokhiba adugi mayokta chathakibani lambi thingbagi khongjang adu Technopol district ki manung chana leiba kuki khul ama oiriba Sinam village tagi masing yamlaba kuki furuf miyamna thoglaktuna chathakibani India lengang na Manipur gi mafam khuding da apan ba yaudana miyam na chalhan ba horak padagi Kangpokpi da irang thoklinge cherakta khulai matik cha na paiba kuki militant singna separate administration natraga union territory fangdringe mamangda kuki area da free movement chatna ba yaroi haina fongdorakle Apaba makal gi khulai paiba kuki militant singna akan bawa fam thamliba video asi social media da viral oide Makuta AK rifle amadi G3 amasung G4 na chingba foreign made sophisticated assault rifle sing paiduna village volunteer Eastern Zone ni Haizaba mamai mamit khumba miyoi taret na akan bawa fam thamliba video asigi haurafam Impact News na chapchana khangbangamdri Viral video asida Union Minister Amit Sahana tha asigi amada Manipur gi irang laksin na bahaiduna free movement gate Thamkiba wafamgi mayokta kuki militant sing asana kuki sing da pikiba thazaba amadi tan kiba demand sing fangdringai da free movement lehenba yaroi separate administration khaktana su kuki sing gi political aspiration natte lanai mioi natraga loop sing na athingba asigi mayokta thabak tawraklabadi thokhaningdaba thokdok thorakpa yai hairakli We, the village volunteers Eastern Zone, firmly reiterate our stand. There will be no free movement in Kuki-Jo areas before the establishment of separate administration or union territory with a legislature for the Kuki-Jo people. The relentless injustice, inhuman atrocities, and systematic oppression committed against our people cannot be ignored or brushed aside under the pretense of peaceful marches. Those who have inflicted sufferings on the Kuki-Jo people, those who have taken innocent life, and those who continue to deny our fundamental rights will not be allowed free passage into our lands. Our demand and separate administration is not just a political aspiration, but a necessity for our survival, security, and dignity. Union Home Minister na state asidanga sidagi micham miyam pumnamak free movement yahangani haina lauthokibagi matung inna Federation of Civil Society Organization na luchingduna sanapti forward chatkani haina khongsan kiba peace rally security forces na sekmai pangal tabi da thatuna makhatana chalhankhidre peace rally adu fox na lauthokibagi matung inna kanglagi western gate mamangdagi lamthana ba hotnabada police na thingba pibadagi kabul lekai da leiba fox ki office mamangdagi amuk lamthana basem sakhi hariba mafam adudasu masing yamlaba police samadi RAF ki personal sing laktuna lamthaba hek hobaga thingduna thamkhi aduba fox samadi masiga chatmina belub singi thomi singna laknaba gari adu tokhai na police ki athingba adu lanthok laga makhatana chatki hariba tim adusu sekmai bazar yorakpada Imphal West ki SP na luching tim amana amuk thatki Adu wathing badu thugairaga segmai gi pangal tabi da leiba oil pump mapa fawba lakhi mafam adu yorakpada Central Forces sing yawba masing yamlaba security force na senapati tamna chatki batim adu thatlaga tha thamkhi loinana mafam adu da miyam amadi security forces singi marakta muknakhi adubu wari sanaraba matung da yasinaba puraktuna mafam adu da rally adu loishinkhi Fox na senduna chat kiba peace rally panthungfam yaudraga su mai pakpa khongchat amani ngaihak ki warip lauraga thabakta onthokpa ngamdaba asi central government Manipur gi governor ge maiti bani Ministry of Home Affairs na tha asigi tang 13 da kauriba CSO singi mifamda Fox saruk yaroi haina society asigi president THOINUHENBI Manihar na fongdorakli Jingmerong War Cemetery manakta leiba Fox ki office to paumi singa unaba amada Maniharna ngasi chatkiba peace rally adu Home Minister Amit Sahana state asigi highway sing the free movement oiragani apan ba piba sing da akan ba action logani haikibagi matung inna mahosagi fibam da amuk hanzilna bagi wakalol da chatkibani adu wa athing ba leibadagi khongchat adu mapung phabangam khide Masida Maiti Ribadi, Central Government, Manipur ki Governor, Security Officer Singni. Central Government ki double standard oiba, khuda ki oiba warip lauraga thabak tawba tokpiyu hairakli.
Maniharna makha taraduna Ministry of Home Affairs na tha asigi tang taramathoida state asida oiriba fibam asigi matangda CSO singi mihut singa khananaba kaurakpada Fox tasu chebau fangle adubu Fox ki onadi mifam aduda saruk yararoi Government of India na tung koina chatkadaba khongfam amagi makhada resolution lauraba matung kaurakpo oirabadi Fox na saruk yagane ngaihak ki oiba thabak singdadi saruk yaroi haina phongdorakhe Governor na khut lai thingalakna ba khanghan khibagi matung ina khul ngakpa singna pairamba khulai lising mari rom thingat khre haiba wafam manihar na thamladuna tampaki oinadi khulai ayamba government ta pikhat khre haiba yai masida churachanpur kangpokpi na chingba chingi mafam dagi lawkiba khulai pikhalakhiba leite local met kharag aduga kapa yadraba khulai khara khakta pikhalakpani government laurakpa order khuding Tampaki oinadi ikai khumnaraga lakli chingi oinadi ikai khumnaba leite matamamada hekta tampakta khulai leitre haiduna kuki militant singna landarakpa yabagi oithokpa lei Central Forces ta thazaningai leite haiki Barot lengakna koi da wari saji haibe patargadi makoi gi sapchaba stand makoi na ngamgadaba posak ado madu lerakanda akoi haibiro anduga any order lobakanda ngamoidaba order di india lengakna su lobiganu manipur government su lobiganu anduga nampu da isumchumna lejari ba tampaki praja miyam jida nampu da aran ba tahanabagi adugum laba lalong ju simbiganu haibase tamjage gasigi khongchalaji aina pen haijarabada akoi khwaidagi hena sauna mai pakpani mai thiribadi india lengak madi manipur gi governor ne haibaduma ai tamjage aduga manipur gi adugul ba security processing security processing naina tamjage maramdi makoina free chalala ne harka chalan da bai base koi gi di kasu mangje balai te tawadabu koina chalu basina maram orakanda tungda freely chalu bakanda mathoi thaga da sokada pan ga da mayam gi punsi di kan bangamani State asida thoklibe irang asina maram oiduna miyamgi developmental program sing matam chana amadi mapung phana loishinna bohna bada awaba kaya mayok na halle haina wangkai SCG MLA Thangzamarun Kumar na phongdokre wafamasi Imphal East ke Dulalin Development Authority Dulalin Women Society amadi Dulalin Youth Club ke building sangabage thoram da phongdokhibane Thoramada MLA Arun Kumar na makha taraduna miyamgi chawkhat thorang henna paikhatnaba amadi naha singbu mayai kaba potlam sing sijinnabadagi lapthok handuna thabak pinabagi pandamda mahakna politics ta khongdarakhibane Jahi ani fazilakadoraba crisis asina maram oiduna miyamgi thabak thoram sing paikhatpada apanba amadi oihalle adubu lengak na paikhat kadaba chahi asigi work program da wangkai asigi oina concrete road thagadaba mafam sing da thabak hoduna mathang chahi fawbada loishinaba pandam thamli haina phongdokhi Kulai pikhalaknabagi matam loikraba matong security force na state asigi mafam kaya da search operation chathaduna khuzuklai kaya Fagat Paleptri. Kaching district ki Hyanglam police station na konba Sekmaizin Hangul area da security force sing na thiba hombagi thabak chathabada bom yauna khuzukulai kaya fagat pangamkre. Police tigi fangba paugi matung ina khuzukulai sing adu ngarang numidang Kaching gi SP Priyadarshini Laishram amasong additional SP operation gi mitiang makada Kaching commando unit Hyanglam police station amasong Kuntrahom Dirsaba Assam rifles ke kangbu amana thiba hombagi thabak chathabada fagat pangamkhibani. Pagalaba Kutlai Singh Aduda Indiana Saba high explosive grenade manga Chinese grenade ama MK2 grenade ama tube launching IA ama ahangba magazine ama galoina na SMG carbine ama single bolt action rifle ama modified 303 rifle ama local mat single barrel ama .22 rifle ama revolver ge kapa yariba maru tarani tho yoba cartridge box ani standard C150 haina thaba walkie talkie wireless set bulletproof helmet ne chingba potlam kaya yauri hiramasiga mari lenana Hyanglam police station na case amasu lokhat khre hairi State asigi tongan mafam singdagi lo na thingkraba tongan ba lalholup singi miyoi taret security force na fagat pangamkre police tagi fangba paugi matung ina ngarang lo na thingkraba lalholup KCP taibang nganbagi active member ama police na fabangamke pharaba misak ado mayang lambam Boris Kawi jahi kunmari rom sure miyoi asidagi Redmi 13C5Z mobile phone ama fangbangam ke Imphal gi Bir Tiken Rizit International Airport ki gate manakta gi so lo na thingkraba lalholov KCP PWZ gi active member ama fabangam ke
फारबा मेंबर अदु थौदाम प्रेम कुमार कवि चही 39 लोम सुरे मंगोंदगी साइड बैग अमा मोबाइल हैंडसेट अनि आधार कार्ड अमा अमसुंग एयरटेल पेमेंट बैंक डेबिट कार्ड अमा फंगवंगमखि इम्फाल लमफेल रेम्स के मेन गेट मनाक्तगिसु केसीपी पीडब्ल्यूजी एक्टिव मेंबर अनि फागतपंगमखि फारब मेंबर अनि अदु मोइरांगथम जीवन चही 19 अमसुंग लाइस्ट्रम टिकेन सिंह चही 90 मखोइदगी मोबाइल हैंडसेट अनि आधार कार्ड अमा सेल ओइना लुपा लिसिंग यांखैगा चामगा 13 फंगबंगमखि अमरम द निंगथौजम धनंजय कौबलो न थिंख्रबा लालहौलो प्रिपा की एक्टिव मेंबर अमसु फागतपंगमखि मियोएसदगी सिम कार्ड यावो मोबाइल फोन अमा आधार कार्ड अमा वॉलेट अमा आरसी बुक अमा सेल ओइना लुपा लिसिंग अमा अमसुंग सो यावना टाटा नेक्सन कार अमा फागतपंगमखि लोइना था सिगी हौखिबा तांग तरुक्ता टेक्नोपल डिस्ट्रिक्ट की मोरे लोकचाउ टुरेल मनाक्तगी लोना थिंख्रबा लालहौलो केवाईकेएल गे एक्टिव मेंबर अनि फागतपंगमखि फारबा एक्टिव मेंबर अनि अदु थौबाल डिस्ट्रिक्ट की नोंगपोक सेकमाइदगी कैशाम नाउचा एलाइस निंगसिंग बचही 19 अमसुंग बिष्णुपुर डिस्ट्रिक्ट की पोटसंगबा ममांग लेकाइदगी निंगथौजम संजोय चही 19 नि हाइरी थौबाल डिस्ट्रिक्ट के लिलोंग एसी अमसुंग थौबाल एसी गा समनहलिबा सस्पेंशन ब्रिज के फिवम सोकपदगी थोंग लानबा थिंख्रे अथुबा मतमदा मरी लेनबा अथॉरिटी न सेमजन बियो हाइना माइके अदुगी मियाम न मरी लेनबा सिंगी पुकनिंग जिंगसिलकली थोंग थिंगजिनबा अदुगा मरी लेनना डेवलपमेंट सेंटर फॉर हेल्थ एंड सोशल सर्विस कैबुंग वांगमताबगी सेक्रेटरी वहीदुर रहमान न फोंगदोरकपगी मतुंगिना कैबुंग वांगमताबा थौबाल एसी गी खेकमन वांगमताबा मखालेकाई लेसांग थेम केली मखोंग कैबुंग मखालेकाई गी लाइफलाइन वेरिबा सस्पेंशन ब्रिज असी सेमजिन बिदबगी मतांगदा वाफम कया खनरबा मतुंग थोंग असी थिंगजिनबा वारेप लौखिबने थोंग असी बुसु अथुबा मतंगी मनुंगदा सेमजिनबा हौबिरकनबा मरी लेनबा अथॉरिटी की पुकनिंग चिंगसिलखि Natural farming under National Mission on Natural Farming हाइबे हिरम द नुमित मरी नि चथगदबा साइंटिस्ट एंड फार्मर्स मास्टर ट्रेनर्स के ट्रेनिंग प्रोग्राम अमा ngasiदगी हौख्रे College of Agriculture Iroisemba CAU Imphal gi conference hall the training hogdokpagi thoramaduda Directorate of Instruction CAU gi Director Professor Indira Sarangthemna Natural Farming assist Sustainable Agriculture gi amatangaraba pambaini training asida saruk yariba scientists singna makhoina fangliba lawsing adu lomi singda amuk khanghanba mathau tai haikhi Natural farming haiba asi mahosagi khaldamiyo ibana akaiba pidana tauba low pathap adubuni haiba wafam director asina thamladuna chemical fertilizer sizinabana pothoki chang wanglabasu quality dadi hantharagi insecticide ke lemhoba machak na miyo ibagi hakchang da soglaki loinana makhal makhal gi laina thokhan bana natural farming da henamit yeng changba mathau tari haikhe Thoramaduda, Department of Entomology gi Professor Dr. C.H. Bohal, Department of Plant Breeding gi Professor N. Brazendra Yauna, Lomi Yamadi Hiram Asigamari Lenaba Specialist Singsu Sarukyaki. You have to go along with the nature. By going with nature, doing that farming system, so many human interventions, we have to minimize the human interventions and we have to go along with the nature. And though the production, we have to sustain the agriculture and sustainability approach towards the production is our target. Because you are all very aware of that and above you have long experience and working with the farmers of Northeast also, you know well that using these chemical fertilizers, quantity is okay, but quality of the food grains. Assets, liability management and risk management. Haibe hiram asida nimit nini chupna chatharakiba training program loishin kre. Training asi Imphal West ki Lamphel Patalaibe Institute of Cooperative Management. Imphal da Comprehensive Support Plan gi makhada Manipur State Cooperative Bank Limited na sponsor tawduna chatharakiba ne. Training loishin bagi thoramadu da Manipur Technical University gi HOD Dr. L. Victoria amadi Manipur State Cooperative Bank Limited ki Deputy Manager L. Angobasu Sarukyaki. Thoramadu da training fanglaba sing da certificate sing yenthoki.
Manipur da ihan hanboina American Oncology Institute Imphal da bone marrow transplant unit hangdokre. Mapan da sel tingna bone marrow transplant to chatpagi mathau tadre. Babina groups ka kutsam naduna chalairiba khabai soidalaiba American Oncology Institute asida sel ka hena changdana transplant asigi khudong chaba fanglagani haina Health Services ki Director Dr. Shambo Gonmai nanungaiba phongdokre. AOI Imphal da bone marrow transplant unit hangdopugi thoram aduda athoiba mithunglen oikiba Director Chambona Miramgi Sannamachi Sangi Hainabagum State asida Ladiba Hakselgi Kudong Chaba Singh Nathairam Laga Mapalda Ana Laying Chatpagi Hainabi Kunai asida lady Mapalam da Ana Laying Chatnanabagi Damak Arable Lanthum Yonthokpa Amadi Sendui Piraga Sel Pubagi Hainabi Thadok Lasi Haiki Mahana makha taraduna malemgi mafam atai da leidiba maming leiraba ana layeng sang sing da phangliba BMT gi khudong chaba aduma AOI Imphal da phanglabanina miyam da mi painingai oidre AOI Imphal na state sigi miyam da kanaba pi badanatna yumthang naba state sing dagi anaba kaya so layeng sang asida laktuna haksel gi lamda achoba thogdang laurakli haina singthaki. Proud to say that Bagana Hospital group of people are coming up, and we are no lesser than any other states in India and other parts of the world. Many parts of the world, many countries are coming to India for treatment, that we know it. But then also, many other neighboring states are also coming to our state for treatment. We need to promote this, particularly health tourism, no doubt, and this is one part. And also, we need to have a vision for a better kind of nursing institutes, government institutes in healthcare in all the parts of our state. Thoramadu da Saruk Yakiba Babina Groups ke Chairman cum Managing Director Dr. Thangzam Dhabalina Mapalam da bone marrow transplant tawba matamda yamdrabada lupa lakh tara manga dagina kun fawba changlamba adu AOI Imphal da supnatagi lakh taret tagina nipan fawbagi manung da khudong chaba asi fanglagani. Lakliba tha ani ahum asigi manung da Babina Groups na chalairiba Babina Speciality Hospital khabai soida kidney transplant tawbagi khudong chaba su leiragani haike. Mapalam da kidney transplant ki damak yamdrabada lupa lakh kundagina kunmanga fawba changlamba adaso hospital asida lupa lakh tara yaudana kidney transplant tawba yana na bapandam thamli haibawafam Dr. Dhabli na thamladuna Institute asi leirakpadagi haukiba chahi mari manga roma sida anabali singkontra nipan hena ana layeng bangamle Tha manga rongi mamang da ihan hanba bone marrow transplant so mai pak na chathabangam kre awang nongpok state singi oina Guwahati gi hospital ama khakta da khudong chaba fangliba nuclear scan natraga gamma scan gi khudong chaba so AOI Imphal da leibaga luina na thyroid cancer gi oiba iodine therapy gi khudong chaba so fanghali haina phongdoke Thoramadu da Family Welfare Services ki Director Dr. N. Hemant Kumar so sarukyaki Transplant bone marrow transplant si yam expensive koi su hai be oi dis hai be mapanda hojik chalaga India gi khara chawba hospital ma da tau taragadi ayamba average around 15 lakhs ki matak ta am changam ngani khanjai 15-20 lakhs adubu akoi da handak ki amal loisin jagi basi 7-8 lakhs ki manung da dum koi manage to be Imphal da aduna di mapanda chalaga to bodagi di koi Imphal da to bisina 50% andana koi to be Makata na koi sigi hariba bone marrow transplant si matang taunana ba koi sem sadan leijare the patient singsu hojik queue da patient taramu kadum ngai dum leiri do koi matang transplant si koi chata jarakhani District Legal Services Authority Thobal na Sindhuna National Lok Adalat Khangabok Talaiba Thobal District and Sessions Court Complex ta pangthokre National Lok Adalat adu Manipur State Legal Services Authority Imphal gi mitiyang makhada chathakibani Lok Adalat aduda apunba case chamaga humudra pukhalakpagi manungda case kun taruk lokhatuna bank recovery gi case kun manga settle tawki loinan lok adalat aduda upfront amount oina lupa lakh ani lising yankai mathoi ga chahum khongatki National Lok Adalat aduda Thobal District and Sessions Judge cum Chairman District Legal Services Authority Samom Bijen Chief Legal Ad Defense Counsel Thobal Maibam Mitei Amadi DLSA gi advocate cum panel lawyer M Swamina Sarukyaki
District Legal Services Authority Chandel na Manipur State Legal Services Authority gi makhada Chandel amasung Tecnopal Districts ta ahanba National Lok Adalat 2025 pangthokre. Thoramadu bench ani hangduna bank recovery amadi pre-litigation case yauna case tarahumdoi loishinki. Dhanamanjuri University ki Chancellor Oiriba Governor Ajay Kumar Bhalana Professor Chanba Bubu University asigi Vice Chancellor oina hapkre. Order asigi matungina Professor asina VC gi firm asi khudaktagi puna ba khanghanbaga loinana firm asi chahi manga pugani hairi. Manipur State Cooperative Bank Limited na NABARD Imphal amadi Vetsco khangabo ka punna khutsamnana sinduna nongmagi oiba financial literacy gi awareness pangthokre khangabo khunau lekai gi community hall da pangthokiba thoram aduda Thobal gi DC A Subhasna bank ta ahenba sel sing thamjinbagi hainabi thamsi imungi makumata ayamba nupi oibi singna senai adubu financial literacy gi awat pa leibana bank ta sel thamjinbagi mahutta yumgi upuda lotsinduna thambagi hainabi lei Masina maram oiraga leizariba senfam khara adu mata pokhanba ngamde haiki. Financial literacy and government scheme gi matangda waivers amadi artisan singi oiba sensitization and awareness program pangthokre. District Handlooms and Textiles Imphal West ki office to pangthokiba thoram aduda Directorate asigi Deputy Director Tokchom Basanta Singh Manipur Apex HL Waivers and AC Artisans CS Limited ki Managing Director TH Singhazit Singh Amadi District Handlooms and Textiles Imphal West ke Project Manager L Dasumati Devi yauna miyoi kayana sarukyaki. Nupi singna politics ta khongda aduna hena mapangal kanba lamdam ama oina ba hotna bagi tangai fadaba lei haina RPI Athawali gi National Secretary Maheshwar Thongnauzam na phongdokre. Wafamasi International Women's Day ga mari leinana RPI Athawali Manipur State ki Ima Chamanipan haina mingthonba party asigi women wing saphongbagi thoram da phongdokhibani. Palace compound da leiba Hotel Castle da pangthokiba thoram aduda Maheshwarna Manipur gi puwari hangatna yengkhatlubada iramdam asibu kanbada nupi oibi singna laurakliba thodang singthaningai ne. Thauna phabi nupi kayana khutlingba khunai asida nupi oibi singna hena mapangal thokna thabak tawraklabadi mitop kananasu iramdam asibu lakchaba ngamloi haina phongdokhi. Thoramadagi manung Chennai Ima Chamanipan haina mingthonba women wing asigi thomi singda party asigi maiketegi saktak che amadi khudol tamki. अकोइना महिला मंडल तौनिंदा बगे अकोइना थाग इरोंदा रीजनल पार्टी में वाक तौजगी गनी हाइबगी पांदमदा आरपीआई इमा चाम निपान नमिंग थोंजबनी ना लेबी इमा सिंग थोपीरागा सुमाइना हराव हराव लापिदुना इमा लेबा कंदबिया देखो रासी दी चलगा कोई इमा लेबा सेंदुक तबया देखो इमा लेबा सोरी लालिबा तौरिबा मयाम से अकोइना नागा यिकनब सिंग से खम कोइना खंगनबिया देखो न चंबी से आई से ना आई ngasai हाइजब तो आई ला कन कुबा कुबीगनु नसीदी मयाम के तब कुबा कुबनु ने नम कसु कुजे मयाम दा possible है से सुगै लेके ओइ द बथम द लेके अकोइ इमा लेबा की तम त एनी चंजन मतमदा constitution की ओइना बाउंड तोबा आर्टिकल ओइ याव तारगदी केदोइ ngमोइ दोइ नकोइ ओइ चंजन बयागनी Nepal da pangthoki batra manga sube Asian Dalit Sahitya Conference 2025 ta Asian International Excellence Award 2025 fanglakraba Home Guard Salam Niranjan taramna okre. Manipur Home Guard Employees Welfare Association na sindana Imphal East District ke Luang Sangbam Dileba Association na sigi mayai luishing da pangthoki bathoram amada Niranjan bu taramna okhe. Thoramada da Association na sigi President Yanglim Mangina Award asi Niranjan na Home Guard Personal ama oina lebaki amadi miyam gi thabak tawbagi mathakta Humanity Service ta taranithoirak e-donate tawkiba adubu sakhangbo oina pirakpani haikhe. State asida leiriba Home Guard singna makhoigi profession da thengnariba khudong chadaba kayagi matangda Mangina palladuna Mangina Home Guard singna taliba demand singbu athuba matamda thabak to onthok piyu haina mari lenaba singi pukning chingsilakli. Salam Niranjana Tauramibal Lauramibal Todang Senangasi Barot Kimanunda Hybatare International Award Dini Maxi. Because of Wato Kromabu Kangal Ibise Masi Akoi Home Guard personal Akoi Kudimaki Saukshaningai Janingai way Akoi Punamaksu Matunda Humanity Service Kidumta Aina Nangam Tongan Tongan Balambida Akoi Changsin Batarka
oi darkar leiba khudimak tadi homeguard personnel leina duty piba kandadi ayuk thin khaktana ngang khaktana sinabiba aruga homeguard singi phangadaba daito se akhoina khangamdrasu honorable supreme court na taba rai yamana pigadabani haidana hairaba facility singse ngasi bawa sarkar sina pibi dadana lei उत्तर प्रदेश के नोएडा लेबा एमटी यूनिवर्सिटी द पांगथोखिबा कुंट्रा निपान लक्सुबा इंटर यूनिवर्सिटी नेशनल यूथ फेस्टिवल द मणिपुर यूनिवर्सिटी ऑफ कल्चर न तोंगान तोंगान बे इवेंट कयादा मकोक तारकले एसोसिएशन ऑफ इंडियन यूनिवर्सिटी AIU न सिंधुना हौखिबा मार्च अहुम दगी तरेट फाउबा चथखिबा कुंट्रा निपान रक्सुबा इंटर यूनिवर्सिटी नेशनल यूथ फेस्टिवल अदुदा मणिपुर यूनिवर्सिटी ऑफ कल्चर गे पार्टिसिपेंट कुन तरुकना तोंगान तोंगान बे इवेंट तरेट सरुक्याखि लोइनना इंडियन ग्रुप सोंग दा अहानबा सोलो इंडियन लाइट सोंग दा अनिसुबा क्लासिकल सोलो डांस दा अहानबा स्केट दा मंगासुबा स्पॉट पेंटिंग दा अहानबा कॉलेज दा अहानबा अमदे इंस्टॉलेशन दा अहमसुबा पोजीशन लोबंगमखि दांसाइस ब्रेक कमलौजगे ब्रेक की मतुंग द इंटरनेशनल वुमेन्स डे की थौरम स्टेट असिदसु तोंगान तोंगान बा लुपना सिंधुना पांगथोकना खिबगी पाव अमदी मणिपुर अमसोंग मालेम की तोंगान तोंगान बे पाव सिंग पुदुना लक्सगे इंपैक्ट न्यूज टू मिटियंग तादुना लेबियो Want to become an officer in Defense Korea? Creative Circle brings you the best guidance class for NDA, CDS and AFCAT exam. With highest selection in written exam and proven track record, Creative Circle provides the best academic faculty and best mock test. Batch commencing 24th March at Kunumamang and Kesampat Center. Come, join and be the part of a successful career. For details, contact 8794713479 or 9233781652 or visit office at Kesampat opposite Community Hall or Kunumamang near traffic point opposite Thangal Temple. कहना तराम नोकचरी बुलेटिन असगी मखाताबा पाव म्याम द पिजरी मालेम पुंबदा इंटरनेशनल वुमेन्स डे पांगथोकनबगुम स्टेट असिदसु तोंगान तोंगान बा टीम दा पांगथोकनख्रे अमगा चिंगथनबगी थबक थादोकलगा अमत्ता ओइना थाक वांगना कामिनबगी वाखल चेलबदी पुन्ना हिंगमिनबा ngamgani हाइना अनिसुबा मणिपुर राइफल्स की कमांडेंट विक्टोरिया येंखोमना फुंगदोख्रे वाफमसे ऑल मणिपुर वर्किंग जर्नलिस्ट यूनियन सिंधुना इंटरनेशनल वुमेन्स डे गमरी लेनना पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी के ऑडिटोरियम द पांगथोखिबा थौरम द फुंगदोखिबने थौरमदा EGM की प्रेसिडेंट खोगेंद्र खोमड्राम आमजू की प्रेसिडेंट बिजोय कक्चिंग ताबम न चिंगबना सरुक्याखि थौरमदा कमांडेंट विक्टोरिया न मखा तारदुना हाउखिबा मतम खुदिंगमक्ता तोंगान तोंगान ब थौदोक कया अमा थोकपदा मतिंग लेना थबक तौबा नुपी जर्नलिस्ट कया अमा थेंगनै ngalingay matamda nupi paumi masing yamlamdrabasu haujikti nongmogi masing yamkhalakli nupi singi thaunadi chinda haibakak natana thabakna uthokpa mathau tai amadi nupi singsu mathauna maringjel leijai tauba ngami haibadu utpa matam oire haiba asi khanghanba mathau tai haikhi Chawkhat Pakunai ama ohen bada nupi singi thogdang yamna chawi haiba wafam commandant asina thamladuna nupi singi lairiba status asidagi hena awang ba thakta pukhatnaba ahen bakari khongthang paikhat sige haina khanaba mathau tari nupi ngaktana mang thabasu yaroi tungda lehaubasu yaroi nupa ngaktana mang thabasu yaroi amadi tungda lehaubasu yaroi punna chatminaraga punna hingminasi nupi चौखटनबा होटनबदा नुपा सिंगी अचौब थौदांग लई हाइखि हंतकी थीम से ngasai हाइग्रे इन्वेस्ट इन वुमेन एक्सेलरेट प्रोग्रेस हाइबने बा खोगी नुपी दे इन्वेस्ट तो हाइबने नाउ अखोई एनी पॉलिसीज मखल से वुमेन की खोगी एम्पावरमेंट पुरकननबा पॉलिसीज मयामा सेम गदबनी नुपी सिंग से चौखला अगदी खोई सोसाइटी से तसेंगे हम चौखटपा इक्वल जस्ट society ama oirakani haimagi pandamni aduna ekhoi equality cannot be achieved only by men and only by women nupi atana percentage lawna yaroi we need men alongside nupa le hobasu yaroi nupi le hobasu yaroi mang thabasu yaroi we have to
International Women's Day gi thoram asi All Manipur Women's Voluntary Association amawo bhanasu Let's Carry the Struggle Forward haiba thimda pangthoki lamdam asida leidiba nupi singna amato oina punsinduna nupi nupa thong mana halaga chawkhatpagi lamda changsiminaba matam oire haina amawo bhagi President Y Kunjarani na phongdorakli GM Hall da pangthokiba thoram adada Kunjarani na makha taraduna malem gi oina tokhaiba thimda ngasi International Women's Day gi thoram pangthokli Adubu Manipuri Kunai asigi damak nupi singna thengnariba lamdam asigi naha mabung mokwa amadi nupi angang ngak senbagi thabak chathaduna lakliba asigi yenglaga let us carry the struggle forward haiba thimda pangthokpani ngasi sulamdam asida leidiba nupi singna makhal makha kayagi awaba amadi khudong chadaba singi marakta Kunai asigi maruiba thogdang loduna leidi haike Thoramada social activist Dr. Dhanabir Laishram, DM College of Arts, DM University ki Department of Political Science ke Assistant Professor Dr. Arambam Nonina, resource person oina wangang ke. Thoramada MU ki Manipuri Department ki Professor Dr. T. Tampha, Poirei Leimerol Meirapai bi Apunba Manipur ki President Sarai Sam Memcha, Kabui Mothers Association ki President Atongpi Kamai, DM College of Arts, DM University ki Department of History ki Assistant Professor Dr. M.K. Wasima Begum yauna lamdamasigi tongan balanai sangsthan ki mihut kayana sarukya ki. Kuki Singna Manipur Thugaina ba Maitei Singi mathakta chatharakli balan asi India lengakna matungda lepagini haina Kanglei Ima Lup Gilgi President Ima R.K. Sanahanbi na phongdorakli. Wafam asi loba sina sinduna Manipur Press Club ta pangthokiba International Women's Day gi thoram da phongdokhibani thoram adda Sanahanbi na makha taraduna state asida President's rule thamlakliba asi lamdam asigi mapi mapa oiba MLA Minister singna thongna phana thabak tawba ngamdabadagini loinana Kuki Singi maningda India lengangna leptuna leibadagi tawningbada tawduna maitai gi mathakta lan chathaduna Manipur thugaina ba honabani Adubu irang laksin nabani haiduna India lengakna manandaba mityeng yengbagum tawi. Tampakta chawna operation chathaduna khulai kaya phagalabasu chingda ngamdaba asina mitang mikhai naibagi laraba khudamni haike. Thoramaduga mari leina bawafam thamladuna Sanahanbina lamdamasigi nupi oibi singna hiram khudingda lawriba thogdang thagatningai ne Manipur gi nupi singna lawriba thogdang asi malemda leiram loi haina awangba thakta thangatke. Thoramada Kokomi yauna tongan ba CSO singi lucingbi singna nupi khunai gi matangda wafam kaya phongdokna ke. All Manipur Nupi Marup Nasu International Women's Day Thoram Rup Mahal Theatre da pangthoke Nupi singi numit asiga iruinana lup asigi kuntrani thoirak suba state conference su pangthoke Thoramadda Sarugya Kibinupi Maruki President M. Shakina, English Singani Kunhumdoida, Parliament Tanupi Singi Oiber Reservation Tamnanaba House Animakta Yana Krabasu, Ngasifawa Chana Handana Tamba Asi Awang Batakta Yaning De Haike. Maana Makata Araduna, Lub Asina, Ngasifaubada National Federation of India's Women Gakutsam Naraga, Political Gi Oiber Demand, Amadi, Nupiangang Sing the Chataba Muat Minay Singi Mayok the Kongjang Changsindana Lakli. Makatanasu, Nupi Kunai Damak Lepkigani Haina Fundoke. Thoramaduga Mari Lenana Manipur senior Nupi journalist Singda, Nupi Marup Kimaike Digi Kudol Potamduna Ikai Kumnabutki. Nupi Singbo empower Taunanaba Amadi Kunai Asi Hena Chaukanabo Hanabada Nupa Uiba Singna, Nupi Singbo Ikai Kumnaba Amadi Sogat Piba Matautai Haina Nongchof Imphal Palim Ima Apun Balup Nimpalgi Maike Digi Thamlakli Lobasigi Imphal the Labor Maya Elution the Pangtoki by International Women's Day Thoramda Lub Asigi Secretary General S. Santi Laimana Manipurgi the Puadi Tanka Kaya Daki Hauduna Lamdamasigi Nupi Singna Achoba Tongdang Kaya Lauduna Lakli Nupi Maselsu Amana Amabu Sogat Minaraba Matam Aduda Kunai Asi Hena Chaukatpa Amadi Mangzil Tabang Amgani Haina Fundoke Thoramadu the Nimpal Amasung Lub Asiga Chatminariba Lub Singi Luching Bikayana Sarukyaki. International Women's Day Thoram Asi Indian Medical Association Manipur State Branch Ki Women's Wing Nasu Kwairamban Ima Ketel de Pangtoke. For all women and girls,
Rights, Equality, Empowerment. Haiba thim da pangthokiba thoram asiga mari leinana nupi singi cervical cancer screening, blood pressure amadi sarugi asonba lakpasing check taunanaba health camp amasu pangthoki. Health camp asi Jenims, TNAI, Manipur State Branch, The Blaze Diagnostics, Diaconom Khoyathong, 1979 DMC Science Stalwarts, 4th Specialist Division Ge Matenga Luina na Pangthokibane. Thoramaduga Mari Lenana IMA Manipur State Branch Ke President Dr. R.K. Lenin na Manipur gi oina hiram kaya da nupi singna achoba thogdang lawi maramasina malem gi nupi gi numit asida nupi singna lawriba mamal naidraba thogdang bo ikai khumnabu utpagi wakhalolda thoramasi pangthokpani haina phongdoraki. For all women and girls, Haibathim da GP Women's Scholars Day International Women's Day Pangthokre. Thoramasi Women's Grievance Cell, GP Women's Scholars Samadi IQAC Anina Punna Sinduna, College Asigi Library Block the Pangthoke. Thoramadi da Saruk Yakiba Singna Education Digi Hauraga, Lamdamasiki Nupi Singna Tongan Bahiram Kaya, the Lori Bathogdang Sing, Singta Ningaine, Manabak Kunai, Amagidama, Manglom the Changsin Bada, Nupi Singda Ehenba Power, Pibagi, Tangai for the Belay, Haiboa from Fungdona K. Thoramadi the Professor and Ras Mohan Singna, Maliam Gi Saknai Rabi Nupi Singi Maramda, PowerPoint presentation Toduna Wafam Kaya Thamki. Manipur State Rural Livelihoods Mission amadi Directorate of Environment and Climate Change Committee Makhada Kanglipak Women Multipurpose Cooperative Society Limited na senduna International Women's Day pangthokre. Imphal East ki Porompat Thawan Thaba Community Hall da pangthokiba thoram adida State Rural Livelihood Mission ge State Mission Director and Bandanana MSRLM na tongan ba block de lady ba nupi singi oiba village level federation chingbage kuthangda nupi singbu sel thongi khunai rol gi phibam phagal hannabagi pandam da thabak tawri. Athuba matamda nupi singsu lengak lon da saruk yananaba takpi tambi ba hauragani haike. Thoramadida Ketrigao ACG MLA Sheikh Nurul Hassan Yauna Miyoi Kayana Sarukyaki. Kaching City Block ki manung chanbak kairakta International Women's Day gi thoram pangthokre. Thoram asi Laimerembi VLF, Sinthangambi VLF, Thauzanbi VLF, Lingzel Toibi VLF, Thaungambi VLF amasong Pandam VLF na punna sinduna kairak panthoi bilampak ta pangthoki. Thoramadu the social activist Brinda Thongnauzam, Child Welfare Committee Kakchingi Chairperson Naurem Kumari amadi Community Health Officer Ningombam Sarda na Resource Person Sing Oina Wangangki. Thoram nasi Kanglei Chanu VLF Hyanglam nasu Hyanglam Waikhom Lekaigi Community Hall ta pangthoki. International Women's Day 2025 Kamari Lenana All Manipur Walking Association na senduna Kangla gi Nongchup Sanathong dagi Moirangi Sendra Boating Center Ground Fauba Walkathon Chatkre. Kilometer Yankai Sangba Walkathon aduda Kongchet Loi Humbudrana Saruk Yakibagi Manungda Kongchet Loi Taramathoi na lamthung pham yobangam ki. Walkathon asibu sinbada mateng pirakiba Likla Cake Paradise, The Rosettes, amadi Miyam Pumnamakta Association Asina Thagalaki. District Administration Thobal amadi District Program Officer ICDS Cell Thobal Anina Sinduna Wangzing Kodompokpi Sports Complex ta Beti Bachao Beti Parhao scheme na chahi tara mapung pharak pagi thoram galoina na International Women's Day pangthokre. Tharongi Sarugamo Oina the new public higher secondary school Khangaboki Mahiroi Nupi Macha Singna football match amasu sanaki. Senapati District aso International Women's Day galoina na Beti Bachao Beti Parhao gi thoram pangthokre. Thoramadu Senapati District Administration gi mitiang makhada ICDS Senapati One Stop Center Senapati Nehru Yuva Kendra Senapati amadi DHEU na punna sinduna pangthokibani.
Kangsim Napui Inlam Nasindana International Women's Day Cum Skill Exhibition and Flower Day 2025 ki thoram pangthokre. Thoramadu Kangching District ki Kangsim Village Community Hall da pangthokibani. Accelerate Action. Haibathim da pangthokiba thoram adada Manipur University ke Life Science Department ke Head Professor Kanan Bala Sarangthem. Manipur Finance Services ke Block Finance Manager Dr. Sanamali Khaling. Uipo Napui Inlamgi President Dr. Donfongam Sakasu Sarukyaki. RIMS Nasu International Women's Day Gamari Lena Blood Donation Camp Ama Pangthokre. Camp Ado Lifesavers Manipur NSS Unit Amadi GP Women Scholars Ki NCC na Regional Institute of Medical Sciences Imphal Department of Transfusion Medicine Gapun Kutsam Naraga Chatakibani. International Women's Day 2025 Kamari Lena na Imphal West Kimanung Chanba Kakwa Assembly Kaida Free Health Screening Camp Pangthokre. Camp asi Jenims ki Hanagi Director Devin Laishram gi matinga loinana Assem Lekai Development Club ki sanglenda chathakibani. Manipur dagi Dr. R.K. Nayan Sana Devi amadi Dr. Laishram Landhoni Devi da Inspiring Women Visionary Award 2025 pidunai kai khumnaba ulakle. Manasi Malim Ginupi gi Numit Kamari Lenana Devki Nagar Januara Ayodhya Uttar Pradesh Talaiba Treta Yug Foundation na Laibak Asigi Thoidok Hindok na Sangnai Rabinupi Sing the Pibagi Manung Channa Kutsinara Kibani. Mana Fanglakraba Dr. R.K. Nayan Sana Devi Asi Imphal Palace Compound Dagini. Loina Manipur State Social Welfare Board ki former chairperson ni. Dr. Landhoni na Brahmapur Bamon Lekai Thangzam Leirak Dagini. Housing na Biramangol College Saumbungi Manipuri Department ki HOD Oina Lady Bani. Housing Sanabagi Pau. Kuntrataret Suba N. Hazari and Dr. M. Tombi State Polo Tournament ke ngasi match ahum sanakre. The Manipur Horse Riding and Polo Association gi mitiang makhada Imphal gi mapal kangzaibung da ngasi sanaki banipan suba match star Universal Polo Club Langolna 7-star Polo Club Sagol Banbu Panjal Taruk Mari da maithiba pikhi. Match asi the Universal Polo Club Langol gi pi bungna Panjal Mari aduga O Paikhomba amadi ke Pandit Anina Panjalamamam Chenbangam ki. Polo Tournament asigi mapan suba match tana Thangmaiban Youth Polo Club ki Yai Khomba amadi Saulin Anina Panjal Mari aduga Chauba amasung Jogendrizit Anina Panjalamamam ga Chanduna Laman Polo Club Terabu Panjal Tara Anida Maithiba Pibangam ki. Chatharagliba Tournament asigi Tara suba match ta Black Watts Polo Club Babu Prana Manipur Police Sports Club Tim Sibo Panjal Tara Humdoi Anida Maithiba Pibangam ki. Match as the Black Watts Polo Club Bauparagi T. Hayes Nongpo Nganbana Panjal Taret P. Ozit A. Alex Samasung S. Bonbonna Panjal Ani Tenbangam ki. Manipur gi tongan bamafam singdagi lakpa polo team kontra Marina tournament asida athoi ahen tanari. Chatharakliba polo tournament asigi hayeng makhataba match ahum sanaragani. Mapan Suba MNCA W Pralada and W Ramananda Elite Cricket Tournament ta Chem Khagempali amadi Cyclone Thangmaiban Mai Pakre. W Pralada and W Ramananda Memorial Trust ke Senthang Makhada Manipur Cricket Association na Sindana Lairin Jam Public Ground nga se sanakiba Yankai Mari Suba Likta Betting Hana sanakiba. PTCC Part Soina match ke apiva over nifu yaudana over kontra tarukta wicket taramak turaga run chamaga nifu manga lawangam ke. Masigi Paukum the Chem Khagempali now over contrani the wicket Manga Khak Turaga, Ran Chamaga Nifu Taruk Lauduna Mersasi, wicket Manga da Mai Pakpangam Ki. Mersasi da Chem Khagempali gi all rounder Sultan Karim na wicket Anigaluinana, out with a run Kunhumdoi Lauduna, man of the match staki. Moizing Public Ground Sanakiba Arable Liktana betting Hana Sanakiba race Kwainaga Mapalna Apivo over Nifu Yodana over Kontraga ball ahum the wicket Taramak Turaga Ran Chamaga Nifuhum Doi Loki. Masigi Paukum the Cyclone Thangmaiban over Kontra Humdoiga ball ahum the wicket Taruk Turaga Ran Chamaga Nifu Taruk Laudana Matsasi wicket Mari the Mai Pakpangam Ki.
मैच असिदा विकेट अहुमगा लोइनना रन तरा निपान लौखिबा साइक्लोन थांगमैबनगी ऑलराउंडर किशन लाइश्रमना मैन ऑफ द मैच ताखि था असिगी तरादा चथरगलिबा टूर्नामेंट असिगी क्वालिफायर 1 अमदी एलिमिनेटर गी मैच सममम सानरगनी अनिसुबा MNCA Men's Under 23 Haubam Birumangol Singh Memorial Cricket Trophy ngasidagi sanaba hokre Manipur Cricket Association gi mityang makhada ngasi Khangabok Public Ground Cherapur da Cricket Trophy asigi hogdopgi thoram aduda Manipur Cricket Association gi Secretary L Ronel Yauna Association asigi masak narba Miyoi Singh Axto Cricket Managing Committee gi Chairman M Dhiren amasung Laikhidraba Haubam Birumangol gi imung manungi Miyoi Singh sarukyakhi Cricket Trophy asigi ahan balik ta betting hana sana kiba crowd khamnam kaithelna apivo over nifu yodana over kontraga ball ani the wicket taramak turaga run chamaga yankai ni thoi lokhe masigi pakhumda RCA Lilongna over kunmari ga ball ahum da wicket ani turaga run chamaga yankai humdoi lodana match asi wicket nipan da mai pak pangam ki Khudaiban Public Ground Tauthong da sana kiba ani suba lik tana betting hana sana kiba Al Amin Lilongna apivo over nifu yodana over kontrata red ka ball mangada wicket taramak turaga run chaniga kun lokhi Anisuba betting sana kiba KASC Komidogna apivo over nifu the wicket manga turaga run chamaga humfutaret khak loduna match sasi run yankai humdoida maiti banangki Cricket Trophy asigi hayeng makhatabal lik ani sanaragani Marisuba MNCA Senior Women's One Day Cricket Trophy da Axto Khangabok mai pakre Manipur Cricket Association gi mityang makhada tournament asigi ngasi Sedo Ground Kongbada sanakiba taranipan Super League ta betting hana sanakiba Axto Khangabok na apivo over kontra manga da wicket taret turaga run chamaga humudra taruk lokhe Inning asida Daina Morang Temna run humpuma thoi aduga Sedo Thangmaiban gi bowler Victoria Thokchomna wicket ahum lokhe Anisuba betting sanakiba Sedo Thangmaiban na over kuntaruka ball ahum da wicket taramak turaga run maudra manga khak loduna match sasi run marfu mathoi da maiti banangki Inning asida Kebria Sapam na run kontra mari aduga Axtro Khangaboki bowler TH Langlen Lucy Rani Kundrakpam amasung Daina Morang Temna wicket ani lobangamki Match asida Axto Khangaboki all-rounder Daina Moirang Temna run humfuma thoiga loinana wicket ani loduna player of the match taki Cricket Trophy asigi hayeng Sidok Ground Kongbada sanagadaba taramapan Super League ta PTCC Patsoi amasung Thau Thangmaiban ani na lamba taunaragani Taranthoi Suba T20 Manipur Veteran Cricket Tournament ki winner race Nagamapal na oibangam kre Manipur Veteran Cricket Association gi mityang makhada Langtabal Public Ground da sanakiba final da betting hana sanakiba race Nagamapal na apivo over kunda wicket nipan turaga run chamaga yankai taret lokhe Masigi pakhumda Nafsa Kha Imphal na apivo over kunda wicket mapan turaga run chamaga kontra nipan khak loduna match sasi run tara mapan da maithiki Final match asigi man of the match na race Nagamapal gi dhawan na takhi Tournament asigi highest run getter na Cyclone Thangmaiban gi Robinson Usam highest wicket taker na TCM DC gi N Sanjit aduga player of the tournament na Nafsa Kha Imphal gi I Ibobina takhi Chathakiba tournament asigi winner race Nagamapal na sale gi mana lupali sing kun galoina ba rolling trophy aduga runners up takiba Nafsa Kha Imphal na sale gi mana lupali sing tara manga galoina ba rolling trophy gi mapu oibangam ki tournament lotion bagi thoram aduda Manipur Veteran Cricket Association gi president N Indrazit Manipur Cricket Association gi vice president L Gitranjan yauna miyoi kayana sarukyaki Northeast Football Tournament 2025 ta saruk yaruna bagidama Sainik FC ngasi Imphal thadokre Sainik School Imphal All Boys Football Club ki team ado Manipur da leiba IZAR South tigi lamthakibani tongan ba state ki team tarana saruk yaduna chathagadori ba tournament aduda Sainik FC na Manipur gi mahut sinduna saruk yagadori bani Northeast Football Tournament 2025 asi Dimapur da lakliba March taramanga dagi chathaba hogani
Manipur Amateur Boxing Association ki meeting makhada under 17 boys and under 17 girls ki oiba state trial selection pangthok lagani haidi. Khomalampak Boxing Arena da tha sigi tara manga da wet category 13 da pangthok doriba trial asida mai paklaba boxer sing aduna Haryana gi Rohtak ta leiba Sai NCOE da pangthok doriba national trial selection da saruk yaragani haina Manipur Amateur Boxing Association gi charolamada khanghalakli. Arrive the bulletin as headlines amuhanamyam da thamzadi. Union Home Minister na state asigi highway sing da apan bayaw da namiyam chalhalu haina piki bayathang koki sing na inkidre. Akan bamong da gari chatpa thingba sing tan khaibada naha amasire yankhai romna song apan nangkre. Fox na luching duna sanapati fawba chatkani haina khongsan ki bapis rally sing mai pangal tabi dagi makhata na chalhan khidre. Central government amadi governor ki maiti bani haina Fox na fongbokre. Manipur Deihan Hanbo in American Oncology Institute, Imphal da bone marrow transplant unit hangdokre, lupa lakh taret tagi na nipan pawagi manung da transplant ki khudong chaba fanglagani haidi. Amasong Malim Pumbada International Women's Day pangthok na bagom state asidasu tongan ba thim da pangthok na kre. Nupi singpun sinduna lamdam asibu chawkhat mai kay da changsin minaba mathaw tai haidi. Downside to bulletin na solution jare Manipur amasung malungi tongan form sing da thogli bei paw sing gidama Impact News sumitiang taduna laibio. Sky Hospital na Manipur da heart attack line nabagi damak 24/7 emergency service piduna lakle karigumba adom da heart attack ki layong haibadi